Portland Pokpa Artist Association Sumang Lila Kangluki Nauna Putokadaba Nongthang amadi eina Helli Nungshiba haina mingthonba play anigi yaipha thouni thoram ngasi langtabal kunjada pangthokhre Nongthang play gi aiba Ajit Kumar Laishuram amadi eina Helli Nungshiba play gi aiba Yengkhom Samananda Maitei Lila Singh asibulam jinglam takkibana Sharat Kumarni play ashigi producer Sanjit Ningthozani Lila asida maru oina saktam langliba shingdi nupagi saktamda Sharat Kar Guna Ratan Lai Deva Happy Rajan Chachi amadi Prem Shuroni amadi nupigi saktamda Denu Solendro amadi Kishanna maruiba Lila roishing oiri Tauramga mari leinana play director Sharat Karna Hai kibada play anisida maru oina social amadi romantic play oiri matam khara leibaki oiriba situation amadi covid na maram oidana lab luragashu athubada miyamda khuchinanaba sem saba hauragani hairi San Kanguna si haiba script anika writer mingoni panjarabada ojit laisamoma GS Maitei ibisna aini Helli Nungshiba haiba si family play social play koi yang na atuba matunda ko puthona ko konagani ani subadana laisam ajitki mai sina Nongthang haibani sisu social planning huju yamna burning issue ba tum yawi adu family play oi romantic planning loina makhan su yawa script atan adu handaki laiba panthui bilat ba tuga uja sin nam dai koi nasi mar hujaraga nasi dagi hakta tamba ba haina nare matam madadi covid leram badagi matam khara le pure mar khara lila chapa yare na koi harau harau chatna rami adu laibaki irang ma 23rd May 3 dagi irang atuna koi artist khangdaba Maripur Nungshiba Manipur Nungshiba kanami tuma kun na ko isa na tadagi ay ko na kilasi alati